ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯔꯣꯏ ꯃꯤꯔꯦꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯔꯥꯖꯦꯟ ꯑꯃꯗꯤ ꯌꯥꯏꯖꯧꯅ ꯊꯥꯈꯤꯕ ꯁꯔꯣꯏꯁꯤꯡ ꯑꯗꯨꯅ ꯏꯉꯣꯕꯕꯨ ꯄꯨꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯀꯜꯍꯧꯈꯤ ꯑꯗꯨꯒ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯕ ꯑꯃꯥꯏꯕ ꯌꯥꯏꯖꯧ ꯑꯃꯗꯤ ꯔꯥꯖꯦꯟꯕꯨꯅ ꯃꯌꯥꯝꯅ ꯐꯨꯊꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯖꯦꯟꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗ ꯆꯩꯕ ꯌꯥꯕ ꯆꯩꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤ ꯔꯥꯖꯦꯟꯅ ꯆꯩꯔꯝꯕ ꯑꯗꯨꯗ ꯁꯥꯎꯔꯕ ꯌꯥꯏꯖꯧꯅ ꯔꯥꯖꯦꯟꯗ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯃꯗꯤ ꯏꯉꯣꯕ ꯑꯃꯗꯤ ꯃꯨꯍꯤꯅꯤꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯏ ꯈꯣꯏꯔꯝꯁꯤ ꯍꯥꯏꯅꯗꯨꯅ ꯂꯩꯈꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯉꯣꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯀꯧꯔꯨꯔꯒ ꯂꯥꯏ ꯈꯣꯏꯔꯝꯂꯝꯃꯤ ꯃꯁꯤꯗ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯔꯥꯖꯦꯟꯅ ꯅꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯁꯤ ꯃꯨꯟꯅꯕ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯈꯨꯔꯥ ꯃꯥꯁꯤ ꯑꯩꯒꯤ ꯏꯃꯥꯇꯣꯟꯒꯤ ꯃꯆꯥꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯍꯤꯡꯂꯤꯉꯩꯗꯁꯨ ꯃꯥꯒꯤꯁꯨ ꯁꯔꯨꯛ ꯇꯝꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯈ꯭ꯔꯕꯅꯤ ꯑꯗꯨ ꯃꯥꯅ ꯃꯥꯒꯤ ꯁꯔꯨꯛꯇꯨ ꯌꯥꯝꯗꯦ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯌꯥꯝꯅꯀꯟꯅ ꯃꯔꯩ ꯌꯦꯠꯅꯈꯤꯕ ꯂꯩꯈꯤ ꯈꯨꯔꯥ ꯑꯗꯨꯕꯨ ꯈꯨꯔꯥ ꯑꯩꯒꯤ ꯏꯃꯥꯅꯗꯤ ꯃꯗꯨ ꯌꯥꯈꯤꯗꯦ ꯅꯍꯥꯟꯋꯥꯏꯗ ꯃꯥꯅ ꯃꯤ ꯑꯃ ꯍꯥꯠꯂꯨꯕꯒꯤ ꯋꯥꯊꯣꯛꯇ ꯁꯦꯟ ꯌꯥꯝꯅ ꯆꯪꯈꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯧ ꯈꯔꯁꯨ ꯌꯣꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯊꯛꯇ ꯂꯧꯁꯨ ꯌꯣꯜꯂꯕꯅꯤꯅ ꯈꯔ ꯄꯤꯔꯤꯕꯗꯨꯅ ꯌꯥꯔꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯅꯈꯤ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯉꯝꯗꯨꯅ ꯑꯗꯨꯝ ꯄꯤꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯖꯥꯠꯅꯤꯅꯤ ꯈꯨꯔꯥ ꯃꯃꯥ ꯂꯣꯟꯅꯕꯁꯦ ꯁꯤꯒꯨꯝꯕ ꯂꯝꯒꯤ ꯋꯥꯊꯣꯛꯁꯦ ꯌꯥꯝ ꯊꯣꯛꯏ ꯃꯃꯥꯡ ꯃꯇꯝꯒꯤ ꯅꯤꯡꯊꯧꯗꯒꯤ ꯍꯧꯔꯛꯂꯕꯅꯤ ꯃꯁꯦ ꯑꯗꯨ ꯅꯈꯣꯏꯕꯨ ꯈꯟꯅ ꯁꯥꯎꯅꯕ ꯇꯧꯗꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯕꯗꯤ ꯀꯝꯗꯧꯕ ꯀꯌꯥꯝꯅ ꯍꯦꯟꯕꯅꯣꯅꯦ ꯅꯪꯅ ꯈꯨꯔꯥ ꯍꯤꯡꯈꯣꯜ ꯐꯩꯗꯣꯝ 4-5ꯗꯅꯤ ꯍꯦꯜꯂꯤꯕꯁꯦ ꯑꯩꯅꯁꯨ ꯃꯗꯨ ꯍꯥꯏꯔꯛꯂꯅꯨ ꯍꯥꯏꯗꯅ ꯃꯥꯒꯤ ꯌꯨꯝ ꯁꯥꯕꯗ ꯁꯦꯟꯁꯨ ꯃꯌꯥꯝ ꯑꯃ ꯄꯥꯡꯂꯤꯕꯅꯤ ꯑꯄꯦꯜ ꯑꯥꯏ ꯆꯨꯗꯕ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯔꯣꯏ ꯌꯨꯝ ꯁꯥꯕꯗ ꯁꯦꯟ ꯑꯣꯏꯅ ꯈꯔ ꯄꯥꯡꯉꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯃꯨꯛ ꯂꯝꯁꯤ ꯃꯤꯁꯧ ꯆꯪꯂꯛꯂꯤꯕꯁꯤꯅꯤ ꯈꯨꯔꯥ ꯐꯔꯦ ꯐꯔꯦ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯗꯣ ꯅꯪ ꯈꯨꯔꯥ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯒꯦꯀꯣ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯃꯈꯣꯏꯅ ꯂꯥꯏ ꯇꯤꯟ ꯁꯔꯣꯏ ꯊꯥꯔꯛꯄꯗ ꯆꯪꯉꯛꯇꯅꯕ ꯍꯣꯏ ꯈꯨꯔꯥ ꯈꯨꯔꯥꯅ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯏꯉꯣꯕꯒꯤ ꯌꯨꯝꯗ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯃꯈꯣꯏ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯒꯣꯠ ꯆꯐꯨ ꯑꯃꯗ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯂꯩꯋꯥꯠ ꯁꯣꯜꯂꯕ ꯄꯣꯠꯆꯩ ꯈꯔ ꯍꯥꯞꯇꯨꯅ ꯊꯝꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯅꯥꯀꯟ ꯑꯃꯗꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯊꯣꯡꯒꯥꯜꯗꯒꯤ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯌꯨꯝꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯍꯩꯕꯤ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯃ ꯊꯦꯛꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛꯁꯪꯗ ꯐꯝꯂꯒ ꯃꯍꯥꯛꯅ ꯂꯩꯏ ꯑꯃ ꯀꯣꯏꯅ ꯆꯤꯡꯉꯤ ꯑꯗꯨꯒ ꯂꯩꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯩꯕꯤꯒꯤ ꯃꯁꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤꯟꯗꯨꯔ ꯑꯉꯥꯡꯕ ꯊꯣꯏꯗ꯭ꯔꯤꯡ ꯑꯃꯨꯕ ꯑꯃꯗꯤ ꯃꯆꯤꯟ ꯇꯨꯝꯅ ꯏꯠꯂꯕ ꯋꯥꯒꯤ ꯀꯅꯝꯅ ꯁꯥꯕ ꯄꯇꯨꯝ ꯈꯔꯒ ꯂꯣꯏꯅꯅ ꯑꯇꯩ ꯄꯣꯠꯂꯝ ꯈꯔꯒ ꯊꯝꯃꯤ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯊꯨꯃꯣꯛ ꯑꯃꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯈ꯭ꯔꯦ ꯃꯍꯥꯛꯅ ꯈꯜꯂꯤ ꯈꯪꯒꯅꯤꯗꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯇꯧꯕꯤꯕ ꯃꯁꯛ ꯈꯪꯗꯕ ꯅꯪ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯒꯅꯤ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯊꯕꯛꯇꯨ ꯇꯧꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯨ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯅꯨꯕꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯉꯔꯥꯡꯀ ꯅꯠꯇ꯭ꯔꯣ ꯃꯌꯥꯝꯅ ꯐꯨꯕꯗꯒꯤ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯤꯕꯗꯣ ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯕꯤꯔꯅꯨ ꯍꯥꯏꯕꯁꯦ ꯁꯨꯛꯌꯥ ꯌꯥꯗꯦꯕ ꯅꯆꯥ ꯅꯃꯧꯁꯤꯡꯁꯨ ꯂꯩꯃꯤꯟꯅꯕ ꯀꯤꯖꯩ ꯍꯥꯏꯗꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦꯗꯅ ꯑꯩꯁꯨ ꯆꯠꯂꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯗꯨꯡꯒ ꯇꯥꯡꯒ ꯃꯨꯔꯨꯝ ꯍꯩꯅꯖꯗꯦꯗ ꯑꯩ ꯍꯥꯏ ꯍꯅꯨꯕꯤ ꯅꯪꯅ ꯈꯪꯕ ꯄꯣꯠ ꯅꯠꯇꯦꯅꯦ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡꯁꯦ ꯑꯩ ꯋꯥꯔꯛꯈꯤꯗꯣꯔꯤꯕꯅꯤ ꯆꯠꯂꯣ ꯅꯪꯒꯤ ꯅꯊꯧꯗꯣ ꯇꯧꯔꯨꯆꯣ ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯀꯅꯨ ꯅꯪꯁꯨ ꯂꯩꯕ ꯇꯜꯂꯒ ꯆꯠꯈꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯌꯤꯡꯕꯤꯗꯨ ꯑꯃꯨꯛ ꯆꯠꯈꯤ
ꯑꯁꯣꯝꯗꯅ ꯔꯥꯖꯦꯟꯗꯨ ꯃꯪꯒꯣꯜꯒꯤ ꯗꯥꯔꯤꯗ ꯐꯝꯂꯒ ꯎꯪꯗꯨꯅ ꯂꯩꯔꯤ ꯍꯥꯏ ꯍꯥꯏ ꯈꯖꯤꯛꯇꯗ ꯍꯦꯛ ꯂꯥꯛꯆꯩꯗ ꯑꯁ ꯑꯃꯥꯏꯕꯅꯦꯅ ꯍꯩꯁꯨ ꯍꯩꯇꯕ ꯑꯃꯥꯏꯕ ꯑꯃ ꯍꯦꯛ ꯅꯦꯛꯂꯨꯏꯗ ꯁꯦꯟꯗꯤ ꯑꯗꯨꯝ ꯄꯥꯝꯃꯨꯏꯅꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨ ꯑꯋꯥꯕ ꯈꯔꯗꯤ ꯄꯤꯔꯝꯂꯦꯗꯅ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯑꯩ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜꯗꯨ ꯅꯝꯗꯨꯅ ꯃꯨꯟꯗꯕꯗꯤ ꯌꯥꯗꯦꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯒ ꯇꯥꯟꯅꯁꯤꯒꯦ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯋꯥꯈꯜ ꯑꯃ ꯂꯥꯛꯈꯤ ꯍꯥꯏꯁ ꯑꯣꯖꯥ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯂꯩꯔꯤꯗꯅ ꯑꯩꯁꯤ ꯅꯍꯥꯟꯗꯒꯤ ꯀꯧꯕꯨ ꯀꯧꯏꯅꯦ ꯀꯥꯟꯗꯤ ꯑꯩ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯍꯥꯏꯖꯔꯨꯈꯤꯒꯦ ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡꯒꯁꯨ ꯌꯥꯝꯅ ꯄꯥꯡꯈꯤꯕꯅꯤꯅ ꯁꯣꯏꯗꯅ ꯌꯥꯔꯛꯀꯗꯕ ꯃꯥꯜꯂꯤꯁꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯍꯣꯏꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯀꯟꯅ ꯈꯟꯅꯔꯤ ꯃꯥꯏꯕ ꯑꯣꯏꯔꯤꯅꯦꯅ ꯃꯤꯅ ꯅꯦꯛꯄꯤꯕꯁꯨ ꯅꯠꯇꯕ ꯇꯝꯃꯤꯅꯦꯅ ꯃꯄꯨꯡ ꯐꯥꯅ ꯇꯝꯕꯁꯨ ꯅꯠꯇꯕ ꯀꯩꯗꯧꯅ ꯑꯣꯏꯔꯤꯕ ꯃꯥꯏꯕꯅꯣ ꯅꯍꯥꯅ ꯃꯥꯏꯕ ꯁꯥꯔꯒ ꯃꯪ ꯊꯜꯂꯤ ꯍꯥꯏꯕꯗꯣ ꯆꯨꯝꯈ꯭ꯔꯦꯗ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯑꯩꯁꯨ ꯁꯨꯡꯍꯩꯃꯛ ꯍꯩꯇꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦꯗꯅ ꯑꯩꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯕ ꯃꯤ ꯐꯅ ꯌꯥꯝꯅ ꯌꯥꯎꯅꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛ ꯃꯤ ꯑꯗꯨꯝ ꯌꯦꯡꯂꯤꯕꯁꯤꯅꯤ ꯍꯣ ꯌꯦꯡꯉꯦ ꯌꯦꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯊꯕꯛ ꯑꯇꯩꯁꯨ ꯇꯧꯕꯗꯤ ꯐꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯑꯩꯗꯤ ꯃꯥꯏꯕꯅꯤ ꯍꯥꯏꯗꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯇꯅ ꯂꯩꯕꯗꯨꯅꯗꯤ ꯆꯔꯥꯗꯤ ꯍꯦꯟꯗꯦ ꯍꯥꯏꯕꯕꯨ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕꯗꯤ ꯑꯣꯏꯗꯦꯗꯅ ꯍꯥꯏ ꯌꯥꯔꯦ ꯇꯣ ꯅꯪꯒꯤ ꯋꯥꯗꯣ ꯃꯇꯝꯅ ꯄꯨꯖꯔꯛꯀꯅꯤ ꯀꯩꯅꯣ ꯍꯥꯛꯅꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯄꯥꯝꯂꯨꯈꯤꯅꯨꯀꯣ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯅꯥꯛ ꯈꯨꯜꯂꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯍꯣ ꯈꯨꯜꯂꯛꯑꯅꯤ ꯌꯥꯝꯅ ꯈꯨꯜꯂꯛꯈꯤꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯀ ꯃꯥꯒꯤ ꯅꯨꯄꯤꯒ ꯀꯟꯅ ꯈꯟꯅꯔꯤꯉꯩ ꯔꯥꯖꯦꯟꯗꯨ ꯁꯨꯃꯥꯡꯂꯣꯝꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕꯧ ꯍꯥꯏꯅ ꯀꯧꯔꯛꯏ ꯔꯥꯖꯦꯟꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯕꯗꯨ ꯇꯣꯛꯂꯦ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯗꯨꯒ ꯃꯩꯄꯥꯛꯇꯨ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯤ ꯃꯩꯄꯥꯛꯅ ꯔꯥꯖꯦꯟ ꯍꯦꯛ ꯎꯕꯗ ꯑꯩ ꯄꯩꯄ ꯍꯥꯏ ꯔꯥꯖꯦꯟ ꯅꯪ ꯑꯣꯏꯔꯦ ꯍꯩ ꯆꯪꯉꯣ ꯀꯥꯈꯠꯂꯛꯎꯅꯦ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯃꯨ ꯂꯥꯎꯅꯦ ꯍꯣꯏ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯇꯣ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤꯅꯤꯅ ꯑꯣꯖꯥ ꯑꯩ ꯍꯟꯗꯛꯀꯤ ꯋꯥꯊꯣꯛꯁꯤ ꯑꯣꯖꯥ ꯍꯣꯏꯁꯨ ꯇꯥꯕꯤꯔꯝꯂꯒꯅꯤ ꯈꯜꯂꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛꯇꯪ ꯇꯥꯟꯅꯖꯒꯦꯗꯅ ꯂꯥꯛꯆꯔꯤꯕꯅꯤ ꯇꯥꯏ ꯑꯩꯁꯨ ꯅꯪꯒꯤ ꯄꯥꯎꯗꯣ ꯇꯥꯔꯦ ꯑꯗꯨ ꯅꯪꯕꯨ ꯀꯔꯝꯅ ꯇꯧꯈ꯭ꯔꯤꯕꯅꯣꯅꯦ ꯋꯥꯈꯜ ꯊꯦꯜꯂꯤꯗ ꯏꯕꯣ ꯑꯣꯖꯥ ꯋꯥꯈꯜ ꯊꯤꯟꯕ ꯂꯨꯕꯒꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯩ ꯃꯥꯒꯤ ꯍꯤꯡꯈꯣꯜꯗꯨ ꯂꯧꯕꯃꯛ ꯐꯪꯗ꯭ꯔꯕꯁꯨ ꯃꯗꯨꯗ ꯀꯅꯥꯃꯠꯇ ꯂꯩꯕ ꯉꯝꯗꯅꯕ ꯑꯣꯖꯥꯅ ꯈꯔ ꯇꯧꯕꯤꯌꯨꯅꯦ ꯑꯗꯨꯗ ꯔꯥꯖꯦꯟ ꯑꯁꯣꯝꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯃꯩꯄꯥꯛꯀꯤ ꯂꯣꯏꯅꯕꯤ ꯊꯥꯔꯤꯛꯊꯥꯗꯨ ꯄꯔꯞ ꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯣ ꯀꯔꯤꯅꯣ ꯈꯜꯂꯤꯗꯨꯕꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯣꯏꯔꯣꯏꯀꯣ ꯃꯤꯒꯤ ꯏꯉꯣꯕ ꯍꯥꯏꯕꯗꯨꯒꯤ ꯍꯥꯀꯟ ꯆꯪꯂꯤꯕ ꯑꯃꯥꯏꯕ ꯁꯥꯃꯨ ꯍꯥꯏꯕꯗꯣ ꯑꯃꯥꯏꯕ ꯃꯌꯥꯝꯒꯤ ꯃꯀꯣꯛꯅꯤ ꯑꯁꯤꯕ ꯃꯤ ꯐꯥꯎꯕ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅꯔꯤꯕ ꯑꯃꯥꯏꯕꯅꯤ ꯍꯌꯦꯡꯅꯦ ꯐꯩꯖꯩ ꯆꯠꯆꯅꯤꯀꯣ ꯍꯥꯏ ꯌꯥꯔꯦ ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯗꯨ ꯃꯉꯥꯏꯅꯦ ꯒꯥ ꯀꯔꯤ ꯖꯥꯒꯦꯅꯕꯨ ꯈꯣꯡꯂꯤꯕꯅꯣ ꯆꯪꯈ꯭ꯔꯣ ꯑꯩꯕꯨꯗꯤ ꯆꯪꯈꯤꯅꯤꯌꯦ ꯐꯅꯕ ꯍꯥꯏꯕꯤꯕꯒꯤ ꯋꯥꯅꯤ 이붕호 라젠 따노 ꯅꯪ ꯑꯣꯖꯥꯁꯦ ꯌꯥꯝ ꯍꯩꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯔꯤꯛꯊꯥꯗꯨ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯅꯣꯛꯁꯤꯟꯅꯔꯒ ꯔꯥꯖꯦꯟꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ 이붕호 라젠 ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣꯅꯦ ꯅꯣꯏ ꯅꯗꯣꯝꯆꯥꯁꯦ ꯄꯉꯥꯡ ꯉꯥꯡꯕꯅꯤ ꯁꯥꯎꯔꯨꯅꯨꯀꯣ ꯍꯥꯏꯌꯨ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣꯅꯦ ꯑꯣꯖꯥ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯗꯨ ꯀꯝꯗꯧꯁꯤꯒꯦ ꯏꯉꯣꯕꯒꯤ ꯍꯤꯡꯈꯣꯜꯗ ꯁꯔꯣꯏ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯒ ꯂꯩꯕ ꯉꯝꯗꯅꯕ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯑꯩ ꯑꯣꯖꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯟꯗꯣ ꯑꯩ ꯄꯤꯖꯒꯦ ꯉꯥꯏꯈꯣꯅꯦ ꯔꯥꯖꯦꯟ ꯅꯪꯅ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯍꯥꯏꯕꯗꯕꯨꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯑꯗ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯨꯗꯤ ꯂꯨꯏꯅꯩꯕꯣ ꯁꯔꯣꯏ ꯁꯥꯟꯅꯕ ꯁꯔꯣꯏ ꯊꯥꯖꯤꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯊꯥꯈ꯭ꯔꯤꯕ ꯁꯔꯣꯏꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯥꯏꯕꯅ ꯐꯥꯈ꯭ꯔꯕꯗꯤ ꯑꯩꯁꯦ ꯁꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯍꯥꯏꯔꯤꯕ ꯏꯉꯣꯕ ꯍꯥꯏꯕꯗꯨꯒꯤ ꯍꯛꯀꯟ ꯆꯪꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯍꯩꯈ꯭ꯔꯕ ꯑꯣꯖꯥꯅꯤ ꯑꯩꯁꯨ ꯃꯉꯣꯟꯗ ꯇꯝꯂꯛꯂꯤꯕꯅꯤ ꯑꯩꯅ ꯑꯣꯖꯥꯗꯨꯒ ꯀꯔꯝꯅ ꯃꯥꯟꯅꯒꯅꯤ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯉꯝꯂꯣꯏꯀꯣ ꯔꯥꯖꯦꯟ ꯑꯁ ꯑꯣꯖꯥꯅ ꯑꯩꯒꯤꯁꯦ ꯈꯔ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯑꯣꯖꯥ ꯅꯨꯡꯉꯥꯏꯌꯨ
ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯧ ꯑꯩꯗꯤ ꯃꯗꯨꯒꯤ ꯒꯇꯤ ꯂꯩꯇꯦꯀꯣ ꯍꯜꯂꯣ ꯊꯦꯡꯈ꯭ꯔꯒꯅꯤꯕꯣ ꯑꯣꯖꯥ ꯑꯩꯒꯤꯁꯤ ꯑꯝꯇꯪꯗꯤ ꯌꯦꯡꯕꯤꯌꯨꯗ ꯌꯦꯡꯒꯦꯅꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯛꯇꯕ ꯃꯇꯝꯗ ꯍꯦꯛ ꯂꯥꯛꯎ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯩꯄꯥ ꯃꯥꯏꯕꯁꯨ ꯅꯠꯇꯦ ꯃꯣꯏꯒꯤ ꯁꯔꯣꯏ ꯁꯥꯟꯅꯕ ꯒꯥꯏꯗꯨꯗꯤ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯅꯪ ꯁꯥꯎꯅꯨꯀꯣ ꯍꯣꯏ ꯐꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯍꯜꯂꯣ ꯌꯥꯗ꯭ꯔꯒꯗꯤ ꯍꯦꯛ ꯂꯥꯛꯎ ꯀꯣ ꯅꯗꯣꯝꯆꯥ ꯂꯩꯇꯕ ꯀꯥꯟꯗ ꯆꯣ ꯑꯁꯨꯝꯅ ꯔꯥꯖꯦꯟꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯥꯏꯕ ꯃꯩꯄꯥꯛꯇꯨ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯊꯥꯅ ꯍꯥꯏꯔꯛꯏ ꯔꯥꯖꯦꯟꯗꯨꯕꯨ ꯆꯠꯈ꯭ꯔꯕꯣ ꯆꯠꯈ꯭ꯔꯦ ꯃꯥ ꯃꯊ꯭ꯋꯥꯏꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨ ꯌꯥꯝ ꯊꯤꯅꯒ ꯆꯩꯈꯤꯕ꯭ꯔꯣ ꯃꯗꯨꯒꯤ ꯔꯥꯖꯦꯟꯗꯨ ꯃꯤ ꯍꯥꯠꯂꯨꯕꯒꯤ ꯁꯔꯩ ꯑꯃ ꯂꯩꯕꯅꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯀꯥꯏꯅ ꯃꯤ ꯅꯦꯛꯂꯒ ꯑꯃꯨꯛ ꯀꯔꯤ ꯀꯔꯥ ꯇꯧꯔꯛꯇꯣꯏꯖꯥꯠꯂꯣ ꯍꯦꯔꯥ ꯇꯧꯔꯛꯑꯣꯏꯗ ꯑꯩꯁꯨ ꯃꯗꯨ ꯇꯧꯔꯛꯇꯅꯕ ꯍꯥꯏꯗꯅ ꯊꯦꯝꯃꯒ ꯊꯥꯗꯣꯛꯈ꯭ꯔꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯃꯩꯄꯥꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯊꯥ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯖꯦꯟꯗꯨ ꯏꯉꯣꯕꯒꯤ ꯌꯨꯝꯗ ꯀꯅꯥ ꯈꯪꯍꯟꯗꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯀꯔꯤ ꯍꯥꯏꯅꯕꯒꯦ ꯍꯥꯏꯕꯗꯨ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯏꯉꯣꯕꯒ ꯃꯥꯂꯤꯀꯥꯒꯗꯨ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕꯗꯒꯤ ꯍꯔꯥꯎ ꯅꯣꯛꯇꯨꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯔꯝꯂꯤ ꯃꯗꯨ ꯇꯥꯕꯗ ꯁꯣꯝꯗꯗꯤ ꯔꯥꯖꯦꯟꯗꯨ ꯀꯂꯛꯄꯅ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯂꯩꯅꯤꯡꯉꯛꯇꯗꯨꯅ ꯃꯥꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯌꯨ ꯌꯥꯝꯅ ꯊꯛꯆꯤꯜꯂꯒ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯥꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯑꯗꯨꯒ ꯈꯜꯂꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯃꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯅꯨꯄꯤ ꯐꯥꯎꯕꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯊꯤꯅ ꯆꯩꯔꯝꯂꯤꯕ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯏꯉꯣꯕꯒ ꯃꯣꯍꯤꯅꯤꯒꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯤꯕ ꯑꯩꯅ ꯁꯣꯝꯗ ꯂꯩꯈꯥ ꯇꯥꯔꯒ ꯃꯥꯅ ꯅꯣꯛꯄ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ ꯑꯩꯅ ꯍꯦꯛ ꯉꯝꯂꯤꯕ ꯃꯈꯩ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯅꯤ ꯑꯩ ꯔꯥꯖꯦꯟꯅꯤꯅꯦ ꯔꯥꯖꯦꯟ ꯑꯁꯨꯝꯅ ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯁꯣꯝꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯉꯁꯥꯏ ꯃꯍꯥꯛꯅ ꯊꯨꯝꯃꯣꯛꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯝꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯥꯒꯤ ꯂꯥꯏ ꯍꯦꯛ ꯁꯥꯟꯅꯐꯝ ꯑꯗꯣꯝꯗ ꯄꯔꯞ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯃꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯝꯂꯕ ꯃꯇꯨꯡ ꯂꯩꯋꯥ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯁꯣꯝꯗ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯔꯥꯖꯦꯟꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯡꯗꯣꯛꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯔꯥꯖꯦꯟꯅ ꯑꯩꯕꯨ ꯃꯃꯥꯡ ꯊꯣꯡꯁꯤ ꯂꯣꯟꯁꯤꯜꯂꯝꯗ꯭ꯔꯕ ꯖꯥꯠꯂꯅꯦ ꯑꯩꯁꯨꯕꯨ ꯉꯥꯎꯗꯣꯔꯤꯕ ꯀꯩꯅꯣꯝꯃ ꯇꯧꯔꯦꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯏꯉꯣꯕ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕꯅꯤꯀꯣ ꯑꯁꯨꯝꯅ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯟꯅ ꯀꯅꯥꯅ ꯍꯥꯡꯂꯝꯂꯤꯅꯣꯅꯦ ꯁꯤꯕꯣ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯡꯂꯝꯕ꯭ꯔꯅꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯥꯗ ꯃꯤ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯕ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯟꯅ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯥꯖꯦꯟꯅ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯋꯥꯡꯗ꯭ꯔꯤꯛ ꯋꯥꯡꯕ ꯑꯃ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯂꯥꯛꯂꯤ ꯑꯗꯨꯒ ꯔꯥꯖꯦꯟꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯄꯥꯏꯔꯒ ꯐꯃꯨꯡꯗꯒꯤ ꯈꯪꯆꯤꯡ ꯆꯤꯡꯊꯈꯤ ꯃꯁꯤꯗ ꯔꯥꯖꯦꯟꯗꯨ ꯐꯃꯨꯡꯗꯒꯤ ꯃꯈꯥꯗ ꯈꯪꯇꯥ ꯇꯥꯈꯤ ꯃꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯈꯪꯊꯣꯛꯏ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯨꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯃꯁꯤꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕꯗꯨꯕꯣ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛ ꯑꯩꯕꯨ ꯐꯃꯨꯡꯗꯒꯤ ꯆꯤꯡꯊꯔꯤꯗꯨꯕꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯞꯅ ꯑꯇꯣꯞꯄ ꯊꯪꯅꯕꯗ ꯂꯩꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯀꯅꯥ ꯂꯩꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯔꯥꯖꯦꯟ ꯍꯥꯏꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯒꯤ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯟꯅ ꯃꯥꯃꯥ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ
matam aduda amaiba yainjaudu Rajenda matung onsenduna lepaga leirami masida Rajena Mama kamanya laki thung hangwa sunati Mama bu maiba oiba toklaga huranba amuk chatlabro Asumna ngang duna manakta asum sangchellaga leptuna leiriba yainjaugi sayengda pairure Tanza aduda leptuna leiramba yainjaudu mamai chatlauna Rajenda leichalai Leichalakliba yainjaugi mamai adudi musin munak katheklaga Ikhui khuiraba saktam ama oirami madu ubada Rajendu kanna lauraga senanaba honari matam aduda Rajengi makhongda kanagumba amana khangyan jalakpada mahak uprang upsinduna tusinki mahakna upsinduna tusinbada magi machinna leibakta yechinbadagi yamna thoklami saina aduda mahak upsillaga makhutna machindu paisinduna saina khangli tanza aduda amukasu Rajen haina kawai Hantakti Rajendu khonjal adu tabada kibana loire masidagi mahakna phuk hawgotlaga mamang thonglomda chenthoknaba honari asumna mahakna mamang thong tamna chenthorakpada magi nangalda kanagumba amana yamna sapu katna kaurakhi mahakna kanna senbagi sapuduga tungdagi kaurakpa sapuduga sapu aniduna Rajen khangchen cheli aduga mamang thong aduda maraibakna sapu kanna yechinki Mahakna yechilibudusu pona panpam aduda oibadagi maraibaki usadu maset ama setkhrei masida mahak gyan adumak mangkhrei masiki matung ngihak leiraga mahak gyan lakhi mahakna gyan lakpada makuktu yamna narami masida mahakna makuktu pailubadadi ina punglup luplammi singadu ubada mahak tasengna kibna loikrei masdigi mahak Mamang thong adu parap hanglaga mapanda parap chenthora Tanja aduda makhoigi yumgi yena khadagi kanagumba ama parap laklaga Rajengi manakta sangla Maduda Rajena Kanano he kanano nangbu kanano Asumna hanjin kauduna matungda asum halli Masidagi Rajendu mamai chat leithoklaga chenaba torokpada magi mamang maktada musin muba ama lepaga leiramki Madu ubada Rajendu khangprek khangduna longna tuki mahakna hek tubaga magi mamangda leiriba amuba adu magi mathakta tusilai maduda Rajena amuba adu ngak leibani haiduna makhunna khanki adubu musin muba adudi khanghoudana mangkhre Rajena ikoi koina koyeng yengbada kanamata leiba ukhide adubu khanghoudana magi makhutu masa matumta mathek thiklaki Magi makhutsing adu khunam lomda longthek thekalai aduga makhut namana magi makuki asokpa aduda khujinna khoro khochinjarai saina sing aduna mahak kanna laurai mahakna lawba tabada yumthangnaba miyui sing adu mathang thoknaraktuna kaidorabano haina yingnarai matam aduda Rajenga taromliba mawung aduda mayamdu kinabana loinakhre mayadagisu woro haithari aduga Magi makoktagi tarakpa ina masa pumba pungang nganglei masida natana makhut masa punamak mathek pangthek ta thekli phibam adu ubada mayamdu Rajengi manakta sangchinba phawba kinare masidagi mayamna magi sidi lai phattaba sangba mali haiduna amaiba samubu kaunganaba hainarei asumna mayamna marang laknarakba aduda makhoi khara satuna amaiba samubu kaurure Masigi matung amaiba samudu Rajengi yumda parap lakli matamaduda amaiba yainjauna asomda magi lai thanaba adu parap loisilai asomna amaiba samuna Rajengi manak hek chorakpaga asomda amaiba yainjaudu lai loisinba loduna mayumlomda parap hanki somdana amaiba samuna Rajengi asokpa singdu hana yengthoknaba doctor da pusi haina haibadagi mayamna Rajenbu doctor da purunaba sem sarai asubna mayamna sem sanaringai amaiba samuna lewa khara solaga Rajengi makhutta langhum ama kisenbiki masigi matung mayamna Rajenbu doctor da puki Rajena doctor da satlamdaida amaiba samuda munna yenglaga wadi haidana makut anidu lonaduna kaplammi masida amaiba samuna kaisu toroida pharakpa orasanu chalo soi ngamdana yumda amu halu asumna hainaraba matung Rajen
ꯗꯥꯛꯇꯔꯗ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯔꯥꯖꯦꯟꯗꯨ ꯈꯔ ꯐꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯂꯥꯛꯇꯨꯅ ꯔꯥꯖꯦꯟꯕꯨ ꯁꯦꯕꯥ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯟꯅ ꯁꯣꯛꯄꯒꯤ ꯄꯥꯎ ꯇꯥꯕꯗ ꯏꯉꯨꯕ ꯑꯃꯗꯤ ꯃꯣꯍꯤꯅꯤꯗꯨ ꯔꯥꯖꯦꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯏꯉꯨꯕ ꯑꯃꯗꯤ ꯃꯣꯍꯤꯅꯤ ꯔꯥꯖꯦꯟꯒꯤ ꯌꯨꯝ ꯌꯧꯗꯨꯅ ꯔꯥꯖꯦꯟꯒꯤ ꯑꯅꯥꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯀꯔꯝꯅ ꯇꯧꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯟꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯖꯔꯤ꯫ ꯃꯈꯣꯏꯕꯨ ꯃꯥꯡꯅꯕꯇ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕ, ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯂꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯩꯅ ꯁꯣꯛꯂꯕ ꯅꯥꯔꯕ ꯃꯇꯝꯁꯤꯗ ꯏꯆꯥꯅꯤ ꯏꯅꯥꯎꯅꯤ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯑꯅꯥꯕ ꯍꯪꯕ ꯂꯥꯛꯂꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯏꯇꯩꯃꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯨꯔꯤꯕ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ? ꯑꯩꯅ ꯇꯧꯖꯔꯨꯕ ꯃꯍꯩꯅ ꯉꯁꯤꯗꯤ ꯑꯩ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯂꯦ꯫ ꯑꯩꯒꯤ ꯏ ꯃꯔꯤꯕꯨ ꯍꯥꯠꯂꯒ ꯂꯝ ꯃꯨꯟꯒꯦ ꯈꯜꯂꯨꯕ ꯑꯩꯃꯨꯛ ꯄꯪꯕ ꯖꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯝꯂꯔꯣꯏ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯟꯗꯨ ꯃꯊꯃꯣꯏ ꯆꯥꯛꯅ ꯃꯌꯥꯝꯕ ꯏꯉꯣꯕ ꯑꯃꯗꯤ ꯃꯇꯩꯃ ꯃꯣꯍꯤꯅꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯂꯤ꯫ ꯃꯁꯤꯗ ꯏꯉꯣꯕꯅ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯐꯠꯇꯕ ꯋꯥꯈꯜ, ꯃꯤꯅ ꯏꯟꯁꯤꯟꯕ ꯋꯥꯗ ꯊꯥꯖꯕ, ꯃꯗꯨ ꯄꯨꯝꯅꯃꯛ ꯇꯣꯛꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯁꯤꯀꯣ ꯔꯥꯖꯦꯟ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯟꯕꯨ ꯏꯉꯣꯕꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯃꯥꯒꯤ ꯁꯥꯏꯀꯜ ꯍꯝꯕꯔ ꯑꯗꯨ ꯇꯣꯡꯗꯨꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯉꯛꯏ꯫ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ ꯑꯃꯥꯏꯕ ꯁꯥꯃꯨꯕꯨ ꯎꯕꯗ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯑꯣꯖꯥ ꯁꯥꯃꯨꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ? ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯩ ꯑꯣꯖꯥꯗ ꯌꯥꯝꯅ ꯏꯀꯥꯏꯈ꯭ꯔꯦ꯫ ꯑꯣꯖꯥ ꯑꯗꯣꯝꯗ ꯈꯟꯕꯤꯒꯅꯨ, ꯑꯩ ꯑꯣꯖꯥꯒꯤ ꯇꯧꯕ ꯉꯝꯕꯁꯨ ꯈꯪꯖꯩ꯫ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃꯠꯇ ꯅꯠꯆꯗꯦꯅꯦ ꯑꯣꯖꯥ꯫ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨꯅꯦ꯫ ꯁꯨꯝꯗꯧꯕꯅꯤ ꯑꯣꯖꯥ, ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯤ ꯑꯣꯖꯥꯅ ꯊꯥꯔꯛꯄ ꯈꯨꯠꯂꯥꯏꯗꯨꯅ ꯊꯥꯕꯗ ꯔꯥꯖꯦꯟꯗꯨ ꯁꯤꯅꯤꯡ ꯆꯤꯠꯇ ꯍꯤꯡꯍꯧꯔꯦ꯫ ꯑꯣꯖꯥ, ꯑꯉꯥꯡꯗꯨ ꯏꯄꯪ ꯄꯪꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯃꯁꯤꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯣꯖꯥ꯫ ꯑꯗꯨꯕꯨ ꯑꯣꯖꯥ, ꯃꯈꯥ ꯇꯥꯅ ꯈꯨꯠꯂꯥꯏ ꯊꯥꯕꯤꯗꯅꯕ ꯑꯩꯅ ꯑꯣꯏꯅ ꯂꯥꯛꯂꯒ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯣꯖꯥꯗ꯫ ꯉꯔꯥꯡ ꯔꯥꯖꯦꯟꯅ ꯑꯩꯉꯣꯟꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯍꯥꯏꯔꯛꯄꯗꯨ ꯑꯩ ꯃꯇꯧ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯣꯖꯥ, ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕ ꯈꯟꯊꯍꯧꯗꯕ ꯌꯥꯝꯅ ꯂꯩ꯫ ꯑꯉꯥꯡ ꯃꯋꯥ ꯂꯧꯔꯨꯕꯅ ꯑꯩꯁꯨ ꯆꯣꯞꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ, ꯑꯩꯅ ꯑꯗꯨꯛ ꯋꯥꯅ ꯃꯥꯒꯤꯗꯃꯛ ꯆꯣꯞꯄ ꯅꯪꯕ ꯃꯈꯩ ꯍꯣꯠꯅꯔꯒ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯗ ꯍꯟꯊꯅ ꯉꯥꯡꯂꯝꯈ꯭ꯔꯕ? ꯑꯩꯕꯨ ꯃꯥꯅ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯎꯈꯤꯕꯅꯤꯅꯦ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯦꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯉꯥꯡꯂꯝꯕꯁꯤꯡ ꯑꯗꯨ ꯑꯃꯥꯏꯕ ꯁꯥꯃꯨꯗ ꯇꯝꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯑꯣꯖꯥ, ꯑꯃꯥꯏꯕ ꯑꯩꯈꯣꯏꯗ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯐꯣꯜ ꯐꯪꯏ ꯍꯥꯏꯕꯗꯨ ꯈꯔ ꯈꯪꯍꯟꯖꯕꯅꯤ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯁꯥꯃꯨꯅ ꯑꯁꯥꯎꯕ ꯐꯥꯊꯕꯤꯗꯨꯅ ꯃꯈꯣꯏꯗ ꯈꯨꯠꯂꯥꯏ ꯊꯥꯕ ꯂꯦꯞꯄꯤꯅꯕ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯌꯥꯏꯖꯧꯁꯨ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯁꯥꯃꯨꯗꯨ ꯃꯥꯒꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯔꯥꯖꯦꯟꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯔꯥꯖꯦꯟꯅ ꯑꯃꯥꯏꯕ ꯌꯥꯏꯖꯧꯕꯨ ꯍꯦꯛ ꯎꯕꯗ, ꯑꯣꯖꯥ, ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩ ꯑꯣꯖꯥꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯀꯞꯇꯨꯅ ꯈꯣꯏꯔꯝꯂꯛꯏ꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯌꯥꯏꯖꯧꯅ, ꯃꯗꯨ ꯈꯜꯂꯨꯔꯒꯅꯨ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦꯗꯅ, ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ, ꯐꯔꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯑꯃꯥꯏꯕ ꯌꯥꯏꯖꯧꯗꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯔꯥꯖꯦꯟꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯟꯅ ꯆꯩꯅ ꯇꯧꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫